Union Home Minister gi makhada laiba Assam Rifles na lamdamasi mache tana thugaina ba honariba singi mateng pangduna ka henba thawung kaya chatharaklaba fawba Manipur lengang na central government da akanba pressure pri diba se kariginu haina Congress Legislative Party gi hanagi luchingba Chief Minister Okram Ibobi na hangdaklei Imphal gi BT Road laiba Congress Bhavan da opposition da laiba political party tarana sinduna Pangthokpa Paugi Mifamamada Hanagi Chief Minister Okram Ibobina Wafamase Fongdokladuna Hai. Miyam gi thawai amadi lanthum ngaktuna thamba haibasi state lenga ki tawdraba yadraba mathawne adubo miyoi bagi thawai amadi lanthum kaya amang ata thokhanduna tha mari hena irang chathariba sida lengakna tumina laisiliba sikarigino lamdamasi gi apun bagi saktam ngakna bahonabada ima ibel kaya aheng nungthil khaidana kuki khulai paiba singna landarakpa mafam singda chatuna angamba mateng panglei Ima ibel singasi lenga kasina kayam kuina awaba pikikadauri bage Manipur lenga na irangasi ima ibel singamadi CSO singda sinarabra Leiba kasi ki constitutional machinery mayam kadaida sizana krabage lenga gamagi tawfam thokpa mathaudang pangthokpa ngamdaba lenga kasi makhata na leibagi mathau taribra lamdamasi yaifana ba lenga na paikhalakpa afaba khongthang khudimak opposition party amadi miyamna amatuina sagutkare Reserve Forest area da low kaina khunda laita sanba sing logi matungina takthokpa amade Myanmar dagi changlakpa illegal immigrants sing takthokna ba honabada opposition party na thingba pigadaba laiti haina magna fogdokhi magna makata na hai irang asilakse naba central government na tharakliba Assam Rifles ke personal singna kuki khulai paiba singi michang changduna maitai micham miyamda nomai kapsinduna od naibagi thawong chathariba se opposition party taran akan mamongda condemn tawe Assam Rifles safe tawnaba Manipur lengakna Union Home Minister da akanba pressure pifam thoi irang asi loisinaba Government of India na nakalanima kausilaga nomai kapa amade hingsa gi thawong chathanariba se khudakta lepu haina akanba wafam thamba mathautai loinana nakalani gi marakta wari sanaba matamda leiba ki interest ta sokadaba wafam moirabadi madu yaba ngamloi haina sengna haiba mathautai Loina Nathubada kilometer chahum humfu humdoirom sangba border fencing gi thabak asi loisinba mathau tai haina so Okram Ibobi na makhatarakle Shanti leitrabra krai de wari sanagani nomai kapal lepnadrabra krai de wari sanagani ahan bada nomai kapal lepna ba shanti hanjal hanba aduga next do's and don'ts si yani yaroi haiba group ani haiba tare masi wari sanana ba chingselak pasidi अखोइना तक्सबगी वानते सजेशन की वानी स्टेट लेवल दा ngambiragana ngambire ngambidaga government of India na nakal amni noksi kausalaga अखोइना सी पामी nakal ani je hainaraga yaroi dobuna yaroi sorry haidok piraga aduga yaroi doba nation ki interest sokadoba or state ki interest sokadoba si singduni yaroi na clearly haibi tarena manipur da leiba praja singsibu Mini gana khandrabjala sida leiba ima iben sing leiba mayam leiba Manipur gi citizen sing se moi mo thokpa angam ba hana jara suno angam bana palhaura sul go na gana adumai tawra na khoi hek ngang usi yawi na khoi na adu natragadi reason laite ba hujik phoba government of India na silent spectator dona Manipur thoi ba thodok mayam se adum yenga leiba dona tawbu se Pauge Mifamaduda Sarugyakiba Communist Party of India CPI gi hanagi General Secretary L. Sotin Kumar Nahai Center Amadi State Animakta Lengak Paiba BJP gi double engine Lengak Asina Irang asi loishinbagi mahut hena kankan halaklei Assam Rifles na mecha mayam da ka henba thawong chathare haina imai bel sing na lauriba se palel gi thawdogaduna chapchaba khudam changdam oire Palelda Assam Rifles na chathakiba ka henba thawong adu condemn tobi haina state lenga ki cabinet mifam amana laukiba warep aduna aroibo oibi yaroi Assam Rifles ki mathakta judicial inquiry chathaduna logi oiba cherak pibagi mathakta makhoi lamdamasidagi lauthokkinaba thabak paikhatkadabane Haukiba megi tang marida kuki nupi ani phi thongdana khongoina khiba adugi matangda Prime Minister Narendra Modi na nungaitaba phongdoktuna lamdamasi malemgi mamangda chingthakibagi thawong adu kawba ngamloidaba amane numit adu Manipur gi miyamna kawba ngamlaroidaba numit ama oina yektuna leihoragani hainasu makna makhata ke kuki la lolu kangusina akoi moi akoi watade adubo Home Minister da
उन्नरकांड वारी सामतमददी तोरबुंग बगलाददी तौरनो हारकपा कांदा मदुगी फुंबमदो हंदोखी अदुनदी होम मिनिस्टर ना सूद लेरिबा कांगुसिन ग्राउंड रूल गाक्त्रिबा मदु यारोय अदुगो लान खुदक लेपो अदुगो वारी सासी हाय मतमद करी मो यारोय दगे अब आर्टिकल नंबर 355 चनबा याय चनबदबा याय अदुबो चीफ मिनिस्टर की फंक्शन माय पावर दि लोय लोथोखरे यूनिफाइड कमांड लोथोखरे सेंटर न हापक डीजीपी सिंदोखरे अदुगो चीफ सेक्रेटरी सिंदोखरे डायरेक्टर कयाम हापसले अदुगो लोयना भारत की पार्लियामेंट जो हरे जुनी सेरी बेरेन से लोथोय अदुगो भारत की कॉन्स्टिट्यूशन की वांगबदा डेमोक्रेसी की साजत की वांगबदा स्टेट पूरा पूरी पावरलेस पावर यावदबा अदुगो सरकार अमा हंगलाइदौना थमकांदा सेंटर न तौनिंगबा तौरिबा फिबम गयाम सिंगसे मसी सुम चथबा तारबदे अखोई नहारोन मैम सौरकनी इमाइबेन मैम लिसिंग न खुजिंग वर्ग सिरकनी मुझे मैम उबीरे अखोई थौना लिंजेन पुनमक्से मसी पुनमक्से मखाताना सथान बिरो हारगदी सेंटर न खुदक मियंग संगकांदा मरुओइना अखोई स्टेट से मसी शांति हंजलन बियो